Police Additional SP Amit ki yumda thokiba thogdok thijinba hore. Government oil depot tagi car ani huran khibaga mari lainana miyoy ama farubagi damak chatharakiba thabak nei IK moiba. Pawasi ngarang nungthil phongkiba pandam pawse dagi lokhatjaba nei. Khulai paiba kharana tha asigi seksat kuntaret ki numidangda Imphal West ki Additional SP M Amit ki mayumda chathagiba thawongbu Manipur Police ki maikay dagi akanba mawongda condemn tawkhre. Thokiba thogdok adugi matangda Police ki maikay dagi investigation hore. Numit adu da lakhiba khulai ayamba recover tawre haina IGP Law and Order IK moibana phongdokre. Babu Parada leiba Manipur Police Headquarter da paumi singa unaba mada IGP moibana thokiba thogdok adugi haurakfamni haiba wafam palladuna hai. Numit adu da North AOC da leiba Government Oil Depot tagi khulai paiba kharana Ambassador car ani huranduna pukhibadagi Additional SP Amit amade Imphal West ke CDO OC P achaubaga loinana commando team kharana tanaduna miyoy ama fakhe. Thogdok adugi matangda su FIR ama Imphal Police na laukhatuna thigatpa hokhe. Thogdok adugi makha tarakpa oina khulai paiba singne Additional SP gi mayumda laktuna yaikhai thingai bagi thabak chatharakiba nei. Thogdok aduda Additional SP Amit Inspector achauba sokpadagi laikana khe. Asigumba thogdok asi matungda tawhaningde Manipur Police na ngasi fauba miyamgi yaifanaba punsi amadi lanthum ngak senaba thabak tawduna lakle. Loinana thogliba irang asida Central Force ka loinana irang laksinaba su honariba nei. Maramaduna yariba makai aranbada yumpham oiba wafamsing tonga oina sandokpiganu haikhe. Milalna Governor amadi CM da thagatpa phongdorokle. Pawasisu ngarang nungthil phongkiba pandam pawse dagi lokhatjaba nei. Hauji chathariba taragani thoisuba Manipur Legislative Assembly gi manga suba session hogdokpagi thauramda Governor Anusuya Uikena Manipuri lolda hogdok warol pikhiba dugidamak Mitai irol iyek loina silol apun balup Milal kanglay pagna Governor amadi Chief Minister N. Birenbo thagat pa phongdorokle. Milal gi Publicity Secretary Soibam Arun Mitay na thadorok pa sherol amada lamdam asida ngasi fauba lol amadi mayek saukhana bo na dunu lakpagi manungsan na haujik pangthokliba assembly gi manga suba session hogdokpagi thauramda lamdam asigi fauna lol oiriba Mitay lol amade haujik mahiroi singna master gi thak yauna tamnakraba mayek asina Manipur Assembly hogdokpada wahawdok oina pibi na ba amade Assembly da chanariba se khudingmak mayek na chana nanaba Governor masamakta mangjong na memorandum pidu na haijakhibagi mahayoy na handak pangthokliba Assembly session asige ahauba numitta Governor na lamdam asigi fauna lol oiriba Mitay lol amade India gi nipan suba schedule da chalaba loina na Manipur official lol da wahawdok pibirakpagi damak amade Manipuri lol Mitay lol bu awang bathakta thamduna ikai khumnabi bagi damak Governor amadi Chief Minister ani bu thagatle Makata na su lol amade mayek sakhut ananaba Manipur laingakta tonganba senthang hapinaba haijakhiba thabak oina pangthok piraknaba laingak ke pungning singsilakpaga loinana handak Assam laingak na Manipuri lol bu associate official language oina Assam ki district mari da sakhang bikre haidiba district adudi Kasar Karimganj Hailakandi amade Hozai ne Assam laingak na state adu laidiba Manipuri singi culture social amade linguistic identity ngak na thamnaba lauragliba khongthang ase Milal nan sumangjong na Manipur laingak amadi Assam laingak ta se thaduna haijaba laikre masigi damak thabak oina pangthorokpa asida Assam gi Chief Minister Himanta Biswa Sarma amade maki cabinet minister singbu Milal gi maikai dagi hainingai leitana thagatli haire Kamong dagi Gorkha Rifles lauthoo pawasisu ngarang nungthil phongkiba pandam pawse dagi lokhatjabane Nambol Police Station na kwanba Kamong dagi Gorkha Rifles lauthoklaga State Force oina thambiyu haina All Kamong Club Coordinating Committee amade Kamong apunba mayra paibigi maikay dagi thamlakle haukiba February 13 ki numidangda Kamong da khulngak liba singtam na Kamong gi maning thangba kuki khullom dagi kuki khulai paiba oigani chingnaba singna bom yauna nongmai kaya kapsilakraba matung mafam aduda pokha yaudaba bom kaya amasu thengnabadagi khunja singna Nambol Police Station da pau piduna lauthokan khe adubu bom sing adugi marakta Central Force khaktana sizinaba 81mm mortar shell na chingba yauramba sina thokiba thogdok aduda Central Force ki khut yaurabara haibage chingnaba chauna leire haina All Kangmong Club Coordinating Committee amade Kangmong apunba mayra paibigi maikay dagi thamlakle